इवेतोंबी मिसी की जेसी का सीएम का उनखरे मिसी असिदा चेनबनी हाइबा बॉबी लैकाइदगी तानथोंनबा वारेप लौखरे FIFA वर्ल्ड कप की फाइनल येंगलिंगाइदा माइकई खंगदना कापथोरकपा नोंमै मरुना पानबदगे लैखिद्रबे सिंजमै वांगमा बैगवती लैकाइदगे सलाम निंगोल लाइस्रम ओंगबे इवेतोंबे मिसी का मरी लेनना सेमखिबा जॉइंट एक्शन कमिटी GSA अगेंस्ट द ब्रूटल किलिंग ऑफ लाइस्रम ओंगबे सलाम इवेतोंबी देवी के मिहुट सिंगा ngasi Manipur gi Chief Minister N Biren ga CM Secretary ta unakre unabadu da GSC gi maiki da gi CM da memorandum ama supisin ke unabadu na CM Biren gi maiki da gi thokdok adu thamoi songna nungai taba phongdok paga loina na thokdok adu gi achumba langla langjel thidongna ba mari lena ba police station da case ama register tawkhre thijin bagi thabak chathare chingna ba miyoi ama sufagat le haina thamke amadi laikhidra bage imung da laingang na pangba ya ba mateng pangani haina thaza ba pi ke GSC का उनबदुदा मणिपुर लेजिस्लेटिव असेंबली के स्पीकर सुवेदिबा या स्कूल केंद्र की मिहुति सैत्यव्रतसु सरुक याखे अमरोम द GSC ना ngasi मिफम अमा पांगथोक्तुना तोंगान तोंगान वारेप अहुम लौख्रे हाइरे वारेप सिंग अदुदे असि भागचांग लोक्सनद्रिङैदा GSC ना मिहारपा खांगेमम बॉबी एलाइस देवकांत की इमुंगदा चंगदुना मी अमत युमदा लैतबा लोइनना बॉबी ना तौरकपा उ कारबार गे थबक असि भागचांग लौद्रिङैदा मातम सुपगी वैना थिंजिन बलोइना मिहारपा बॉबी मातम सुपगी वैना लैकाइदगी तानथोकपने अनि सुबो वारेपता बॉबीना लैखिद्रबा इमुंगदा लुपा लाख यांखै पिहनबा सेनफम असे सीबगे लाना थौरम नंगनबा पिहनबा हाइना यानखे सेनफम असे पिद्रिङैदा मिहारपागी मिंगदा लेरंबा प्रॉपर्टी GSC ना पाइसनबा अहुम सुबो वारेपता मिहारपा बॉबीगी युम इंखोल नत्रगा लंथुम यैखाइ थिंगाइबा नत्रगा अमांगता थोरकपदा GSC का मरी लेनदबा हाइबा वारेप सिंग लौखे नाकल अमरोमदा ngasisu misi asi yaningdaba phongdoktuna miyamna wakat mifamsu sathake Dimapur da panduna lerakhiba maugi khunja sing akhanaba flight amada Imphal yaurakre Manipur amadi Nagaland gi ngamkhai da leriba lamgi chayanaba sina maram oiduna South Angami Public Organization sapona December gi chaichat taraga manga dage Nagaland gi Southern Angami gi mafam singda Manipur ge maudage miyo yamata changba yaroi haiduna athingba thamkhibadage Dimapur da panduna leramba maugi khunja sing mahiroi yauna punna khunja hompuga mare Dimapur dagi akhanaba flight amada ngasi Imphal yaurakre haujeksu maugi khunja kaya mafam adu da panduna lehaure Manipur lengang na akhanaba thaurang sing laukatuna khunja sing adu Dimapur dagi Imphal tamna akhanaba flight adu da purakibane hairiba khunja sing aduna Imphal International Airport yaurakpaga tongan ba Tampaki CSO Mau Student Union Mau Council amade Mau Imphal Market Coordination Committee gi mihut sing yauna masing yamlaba miyamna makoibu taramna okhe loinana Mau ge ACG MLA Losi Dikhosu airport ta laktuna khunja sing aduga unakhe khunja sing gi awabada saruk yaraduna MLA Losi Dikhona phongdokibada issue asina thengkhang ka yarakta Mau gi khunja sing da awaba piduna lakle Mapal lamdagi Mau yaurakpa yaba lambi leitaba leirabasu afaba lambi leitabana aduki matik awaba kaya thengnare CSO sing yauna state laingang nasu wathok asigi matangda akanba migyeng sangduna waroisin purakna bahona re masigi mathakta Nagaland laingang nasu issue asibu loisina bahona ba leire lakleba Christmas mamangda waroisin ama soidana purakani haibage achet pathajaba lei haike MP Sanajawbana Loktak Pat amade Kaibul Lamjau National Park Yokhanaba Parliament ta pukhatkre Rajya Sabha gi MP Ningthau Sanajawba leisembana Loktak Pat amadi Kaibul Lamjau National Park yokhatuna thamnaba Parliament ta pukhatkre MP Sanajawbana ngarang phamkiba Parliament mifamda wafam asi pukhatladuna hai Loktak Hydro Project amade Ithai Dam ge merit point kaya leirabasu masigi ona tainabada di merit point kaya su leidi haibase nathaiba yaroidaba manne Loktak Hydro Project के beneficiary state सिंग से मणिपुर नागालैंड असम अमदे मिजोराम ने मेगावाट MW चामगा मंगा पावर जनरेशन की मनुंगदा मणिपुर की वैना मेगावाट कुंथ्रागा मंगा खक्तमग सिजिनदुना लाकले अदुबु लेमौरिबा मेगावाट हुम्बुद्रा अदुना युमथंगनरिबा स्टेट सिंग द योनथोकले Loktak Hydro Project अमदे इथाई दाम के demerit सिंग अदुदे लवु सिंगु याबा लैहाउ सेनबा लम हेक्टर Lising marfuga humdoi chamri ge yankhairom ising thumjinduna mangduna leire akoibada khundariba miyam ge socio economic amade cultural life ta sohalle Loktak Pat ki akoibagi phibam da ikhang khangaudana chauna honglakle
Loktak Pat asi nongmagi thenjilakle Kaibul Lamjau National Park ki ecosystem amade environment tasu yamna chauna sogalle hairiba park asi malem gi oina amata ngairaba floating park amani loinana sangai gi haurak phamne tanglaba sa makhal amadi Manipur gi state animal su oidiba sangai asi park asi khakta phangne haujikti sangai gi masing asi sumnatagi chaniga yankhai dagi hanthare amadi khudong thiningai oiba sa makhal oirakle hairiba khudong thiningai oidaba phibam asigi yengduna laibak asigi maruoina sangai kananabagi damak Loktak Pat amade Kaibul Lamjau National Park yokhatuna thamnaba laukhatpa yaba thabak thoram khudingmak laukhatpa yu haina MP na house ki khuthangda India government ta taksin kheng aroi bada tabi riba pumdamak pu thagat chare